MANIPUR Top 20 News na tungan ba reliable source hindi ko jaraga matamatang di oiba mari oba ipaw sing tatukon khan jai ahaba pawda Pakistan gi hanagi PM Imran Khan amasung mahaki Loinabi busra bibi chahi 13 ki fadok pikre Pakistan gi hanagi Prime Minister Imran Khan amasung mahaki Loinabi busra bibi chosakhana second case hairagasu khangnaba state gift case ka mari lena takiba while amada chahi 13 ki fadok pikre Rawalpindi gi Adiala jail da thamaki ba hanagi Prime Minister Imran Khan amasung mahaki Loinabi busra bibi Pakistan gi court amana chahi 13 kaisum sangda thamnaba while pikibani special judge central Taruk Ajuman case asiga mari lena pikiba while amada Imran Khan amasung busra bibi na miramgi kudol poching kangon gi wangmada yonki amasung yamna ahongma mamal da laiki hairi court na Imran Khan amasung busra bibi bu chahi 13 kaisum sangda thamnaba while pikiba lena lupa million tara fine oina pigadabani haiki hokiba chahi da case asiga mari lena Imran Khan amasung busra bibi Adiala jail da thamlakibani court na piriba while sing adubu makoi anina yakidaba lena thaong asi yupam yawdaba amasung political gi khudong chaba lobuni haiki Pakistan gi court na Imran Khan bu to sakhana case singa mari lena pikiba while sing asi maki omlak suba maral oina pikibani kumja 2023 gi August su local court amana hanagi PM Imran Khan bu to sakhana case ka mari lena chahi ohum kaisum sangda thamnaba yathang pikibani mamang chahi gi January da court amana Imran Khan amasung mahaki Loinabi busra bibi bu to sakhana Fast case mari lena jail da chahi 10 mari thamna while piki kumja 2023 gi August gi hongduna ahan gi oina kaisum sangda lerkiba Imran Khan senja thumja da ki terrorism gi thabak sing chathaki haibagi maralda masing yamlo case kya mai muduna laki amarumda Taiwan gi train station da smoke grenade langsinduna landakre mioi ahum thang thinduna hatkre Taiwan gi changwen koba mioi amana mioi ahum thang thinduna hala matungda train station amada smoke bomb langsinduna landakre hairi changwen na atopa mioi manga amasu thang thinduna aso open hanki mi kya thang thinduna khudong thiba nanghalam laba changwen police na phana ba tanar padagi building amadagi taduna siki hairi changwen na thang paiduna misam singda attack tawbugi kininga oiraba video ama thadruk pada laipa adu laiba miam aki tujung ponaki amubu machugi visual set pa changwen na ahan bada yamna ingna train station amada changsilakpagi video sing thakanarki mahang ahan bada zebra crossing da pathaduna lanthok laba matung train station da laiba miam tamna smoke bomb sing langchinki bomb langsilaba matung da miam tin mofum da changchinduna miam bu attack tawbu hauki thang paiduna ladakibada aki tujung poknaba miyamna laukongduna station adudagi chenthoknaki changwen kouba mioi asina chathagiba thangi landa aduda mioi ahum siki amasung mangana aso open hanki hari police na thang baiba mioi adu phanabagi tanarpada khanghomduna building amadagi tarpada mioi adu susiki laibatiba thodok thokra matungda Taiwan police na thang paiduna miyamda landa anaba chathariba changwen gi memda thihumbagi thabak sing chathakre police na phongdokpagi warol amada laikidraba thang baiba mioi adu hanana criminal record laiba mioi ni hari laipa asida sigumba laibatiba thodok asi yamna tangna thokpaga loina miyamna section ba lenga na phongdorapi maka tarpada hairokagi Indo Myanmar border fauduna military exercise chathara matung Home Ministry gi border management gi secretary na mori da chatuna namkhai da drone amasung advanced sensor system sinana ba khanghalamle Home Ministry gi border management gi secretary na mori da chatuna ngamkhai da lokatpa security gi thabak sing jengsin khle hari ngarang ayupung nipan long tarpada gi hawduna Thobal district manung chaliba Hairo ki tunga mafum mangada Assam Rifles ki battalion ahum gi personnel sing BSF ki battalion amasung police personnel sing khaktanatna helicopter holakpa pera commando gi personnel sing na thomjilakna military exercise pangtu kibda mafum adugi kunja sing na kari maram gino haiduna ngakchana yengkiba adu ngasi Ministry of Home Affairs MHA gi border management gi secretary Dr. Rajendra Kumar na luchingba ministry sig official sing na moreda chatkadaba khongchat ki oramle matang kita panba yabadi ngarang ayuktagi hawduna masing yamlaba security personnel sing na helicopter amasung drone fawbasina duna Hairo ki area kharada military exercise tatharamba matungda makoi loinamak Indo Myanmar ngamkhai ga tainariba Tenopal district lomda matang chachibani aduga ngasi ministry asigi border management gi secretary Dr. Rajendra Kumar IAS na lusingba ministry asigi awang mathaki official team amana moreda latuna mafum aduda lokaliba security gi section thawran sing hakting na yengsin kibani khongchat adugi matung ina Indo Myanmar ngamkhai faringda security gi maikei dagi lokaliba ngak senbagi thabak thoram sing amasung masiga mari leinaba infrastructure project singi phibam Dr. Rajendra Kumar na hakting na yengsin ki aduga ngamkhai paring laiba frontline border post singsu on ground inspection chathaki baglona surveillance ki damak thamliba kuchuklai singsu yengsin ki aduga ngamkhai paringda mathau pangtokliba security personnel singna mayak naba khudong chadaba singsu ping changna taki baglona makoi damak lokot pya ba thabak sing lokot kani haibagi thajab supiram ki hairi moreda pangtokpa high level review meeting da mafum aduda deploy tarokliba Assam Rifles ki lenga ki district administration gi official sing amasung tongan ba security force gi mihut singna saruk yaki Home Ministry gi border management gi secretary asina ngamkhai paringda petroling toina chatpagi mathau taba lai hayam kibaga loina mangjong na pangba I pau sing security force ki agency amaga gi marta
sharing tawnagadabani haibagi pauktaksu piramki hari Mizoram da narcotic ki supply chain ayamba thingjimba ngamle Mizoram gi chief minister Laldu Homana Raipur da pangtukpa DGIP singi conference da wangangbada Mizoram da police amadi law enforcement agency singna onabadagi narcotic ki supply chain ayamba thingjimba ngamle amasung hanadagi saruk kaya hantanba ngamle haina phongdokre mahakna hai Mizoram da mayai ka bachinja kya gi laloitic supply chain amadi drug abuse ki khutongsa da khara makai adumak mayakna duna laibasu hanadagi phibam phagathanba ngamle narcotic supply chain amadi naha singna mayai ka bachinja ki ipakta tawribasi mapung fana thingba amadi ngathokpa ngamna honabada inter agency na khutsamnaba thabak tawminaba mathau tai makatana law enforcement police infrastructure mapangal kangkhan handuna Amarondana Modina SANTI bill hatu namfuda pass tahon kibadu Donald Trump ka tinaba yanabani Congress na claim tarokri PM Modina singba center lengak na lepa asigi nuclear energy bu privatization tawnabagi dama putokiba sustainable harnessing and environment of nuclear energy for transforming India SANTI bill parliament hatu putokuna ningtina amadi mamutana khanabagi matam pidana namfuda pass tahon kibadu tarif namaram oiraga US ki President Donald Trump ka Modi gagi markaleramba Marai Jaita Kraba Mari Adu Amuk Nahungana, Pagatanaba Masung Tinaba Yanaba, Satakipata only Haina, Congress Lusingba, Joyram Rames Nakundokre, Wakamasi, Narang, US President Donald Trump, US ki, US National Defense Authorization Act, Kujek Pinaduna India Masung, US na Kusanaduna, Nuclear, Liability, Jana Kangon Sing, Yankinaba, Kongtang, Lokala Krabamatung, Kongokibani, Joyram Rames Nahai, Trump na Kujek Pikiba, Authorization Act Adu, Yenguduna, Matamda Lengana, Parliamenta Santi Bill Namfuda Pass Tokibadu, Mayak Singakle. How Adu Trumpka, Amukana, Tona tinaba yana na bumangjanuna lakot kiba kongtang ni Santi bill adu munna yengrogadi Trump na nuksibina ba pass tokiba Trump bill ni haibayai Santi bill ni India gi civil nuclear framework ta chawna ahongba purkadawi opposition di bill asi makhata na yengshina ba parliamentary committee da refer to haiduna demand tawi makhatar pada Rajdhani Express na thomda samu nipan sire train gi coach manga gurung chakre Assam gi Hojai district ta ngasi ayu angan bada train na thomda Samu nipan si bagalona train gi coach mga tali dagi nathaduna gurung chatpagi thawong sing myoi kharana asok apan nang krehari thawdo adu sarang New Delhi Rajdhani Express na yanglaba samu sangu amana train track landuna lerambada uhogdabdagi thomjinbada thokibani lachin kahina thabna maram oiraga mina uba ngamba arapagi chang asuki matik nemna maram oiraga Rajdhani Express ki loco pilot aduna samu sing adu urakpa matamdadi train gi emergency bell sinaduna Lephanaba honorbasu ngamhogdabdagi train aduna samusing aduda thongkibani hairi video asibu pawdumbada soikilan kiba yabasu ngakpigani amadi sine asibu subscribe tawbi damukta thagapa phongdoksari tung koina miyamgi siba tawbu ngamba oijage